मोरेदसु एजुकेशन की मफम तई मफम दा लेबगुम मतिक साना लेरे हाइबा यारे पिखरबा मफम असिदा कॉलेज हायर सेकेंडरी अमदी हाई स्कूल लेवल मयाम अमा लेरे मतम अमदा मोरेगी वामुदा चलगा अवामु थाकी मही तमनरंब अदु नसिदी मोरेदा अदुम ग्रेजुएट फाउबदी लाइना युमदा लेरगा लोइसिनबगी खुदोंचाबा फंगले हौजिक मथौ तारिबा असि क्वालिटी एजुकेशन हाइबा असिनी ngasi ekhoi uriba exam system asinadi quality propa ngamloi metric higher secondary college ki thakta taunariba asi khara heman khare masina exam budi pass tokhiba yai adubu quality yawa education ama phangmudi ngamloi parents su masa pass tawraga loire haibagi wakhalolda ayamana lei oja singsu masa masagi student pass tawnaba exam matamda khoren masa paibako final satragi organization su adumangai board council university lam lakpagi khudong sawa launaraga no khadok lakwa natna lakpagi khudong sawa wat laglagasu ka hena yengshinba ngamdabagi moong ugo phangi satragi organization singsu adumangai ka hena yengshinba ude masina maram oiraga students singna larikta thawai yowa wal parasu padrasu exam pass tawgodaba leirabada karigi amuk matam mangbu makhai honorugani haibigi wakhalda school gi selection dasu pass tawba tawdaba loina thagat khro larikta marai bak yengjesano yaksolakle quality gi wa leiribra masida mioi section kharana hainabada quality education poroke hairabadi ahan bapal oriba metric exam asida ngamba makhai sectionna exam thahanbiba unfair means amatta sizinabagi khudong sawa phanghandaba madudana mukhong sengna exam pass tawwa amgani makhagi classing da su kanna honadrabadi metric exam da yaroi haiba mokhoigi kokta hawgani mukhong sengla banina awang wa thaki mahi tamadasu adum phana satkhadani adana leiriba moregi CSO sing student gi organization sing school run tawiriba singna matam leiringaida afawa quality education leiba more ama ohenge hairabadi kok singsinabagi matam oire haibisini miyamna kongdoknariba ofam amana hojik moreda market lingliba asi ayambana lambi da amadi footpath ta khamjillaga lingbani masi gi mathakta custom office ki umang muktadani masina hukung phaba kaithel amabu udi oite masida asauba mafam ama di mathau tari market ase mohong maril tana thamge hairabadi hojik phamliba asidi hayeng nungju thadadi khudong sadaba kaya mayokna amana hokiba april gi tang panda district administrator Tengnoupal na road side amadi veteran sing bracket donaba order ama thokre adubu hauji phawudi order adu action da onthorok labadi mafam asauba ama mathau tagani phamliba mayam asi sannaba phamanbada karibu oiribasu mari leinaba business organization chamber gumbana natraga CSO sing na mieng sanghaningbagi wakhalon miyamna phongdokne amana hauji moreda dak sabagi sang yamna hengalakli miyoi kaya amadi mayumda sangdaba makhai makhoi masel punchillaga moregi ainawa singhada leiba yauri handak makhoina lanmai thabada yum waige tawwa phawa yawkhrabani drug saba singna Quran chinthigi thabak tawsu hawgulakle masi matam chana thingaudrabadi afaba oiroi apikpa angang mayam ama yauri matam chana afum chana yengsin hawa mathau tari rehabilitation center lingbagi mathau tarakli government su matam chana yengsin lingbagi okhalon miyamna phongtokne